Good morning. Ngasigi card ki message haipetang yeng minarse ko ngasidi card se akoina angel card oin lokthwe ko angel card ki di dum sidagi lako message to haipet yeng minarase ko kai message lakke haibado nuti ki khai dokpa du maina hum katang lokthuk jarage ko ani ohum sidagi ama khanbirase card number 1 2 and 3 ko sida later ko ahamba card ki happy ding minar se ahamba card ki se big happy change na la ko idea achoba nungai ba ahongba ma hai tare ko do number 2 gisna compromise ko wa ya sanaba ko chanaba du maina oina hai tare ko thaba inkhang gi matang da oiro natraga hoje hoje engoda lairi bado adugi matang da compromise kumba du maina oina oire ko aduga ahum subasina peaceful resolutions ko peaceful resolutions hairagadi haidi kenoma leiba matam sida haidi yamna hangai haidi solutions to porak pangamdre kain khallaga su ko haidi yamna peacefully potse keno to ngamni ba magi likhai tarak pa hai tare ko do sisina akoi gi card ki angel card ni ko angel card tadi du yamna deep oina keno tawte ko only magi message se dangni ko ina mayam da khanga ningi se haidi aina tongan explain tawne ka shu yawde ko ado atopa deck ke dana haidi kadang khara keno tawe explain tawam change ko sitadi dum haidi simple message se dum gyan tabiramani ko ado sida leire akhoi gi ngasi gi card ki message na ko aduga afaba timing se ko ngasi thangja numit ki afaba timing se ayuki pung 3 ka minute 30 dagina 9 ga minute 35 phawba ma phai ko ekse adui matungda amuk 13 ga minute 13 dagina 3 ga minute 33 phawba ma leire adugi matungda 3 ga minute 32 daina 3 ga minute 33 phawba ma leire aduga amana 8 ga minute 59 dagina pung 12 ga minute 55 phawba ma leire ko sisina matam afaba aduga amana thangja numit se koina kai tawba yai thangja numit se da haidi cleansing gi part singe loina tawba yai ko ado koina ngarang haidi new moon da haidi aina cleanse tawba ko negativity remove tawba ko adumba mayam am tawjare na ko aduna haidi ngasai gi new moon kai ka sina haidi tham da mutang lakpani dana ado thangja ji de ahum mari lakpani thangja ahum mari ji da koina tawbi ba ba sing sai gen haibado koina white table da sol hapa katang taibi ba ko pa ado simple loiba kaino ni ko si mede dum haidi tawsu tawbiramani mayam ko aduma leire iruzaba matam da sol hapa ko sol se haidi aina prefer tawbadi haidi rock sol di haini ko ta su rock sol se later haga so normal sol to dum sina biyo ko haidi rock sol se ong phangba phangdaba manipur da di tawbani na ko aduduna haidi si sol ki keno sima leire ko aduga ate ate na kai tawba yaga dagi haidi lemon ke ka tawbase haidi lemon nungdang thambiramaga mathang next day da hundokpiba ko tokpiba ma leire adagi ngasai ki ama aina long taret ka habadong ngasi gumba thambiramba hai tare ko ngasi gumba thamaga hayeng dagi hongna mai thaba khot pa yai ko nungdang se khoina like kat padu ma padu da haidi khoigi aina duk thabam du da haidi long taret to tobiraga mathangi next day sunday gumba dagi atumaina gumba thabi ba ko piba tumasu yai ko thangzagi setkadaba machu se amubaga akoigi violet ka ko ado aina mamangi da rashi gi da hai kanda handak chahi lakada amuba chana da bako taba yawbodo setpi gano taraga de hadi amuba thangja de amuba selo haraga amuba de unlucky hadi ai set kano harak panina hadi khara amani da rashi loi mak da rashi try thoi da ai amuba set kano de haidamne amani da tar khara amani yawbne bako adu na hadi avoid to biyo maina harak podu de ko hadi atai di kem harak tabi dum setpi be ai ko sige sa ado ngasai gi kat pa khot pa da su haidi lay amubadi lay tamnina haidi kano da thumba doina amubagumba katpiyoba haidi ngasai kabo amubagumba leire adagi hoi lay da budi purple changba na hairi violet changba hairi tharogumba kaigumba di katpibe yai ko yukta ado sida leire ngasigi khoigi thangja numit ki reading se ko thank you